ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯣꯕꯥꯏꯜꯒꯤ ꯏꯁꯥꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯀꯣꯔꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯇꯧꯗꯨꯅ ꯔꯦꯀꯣꯔꯠ ꯇꯧꯖꯔꯤꯕꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯍꯟꯖꯒꯗꯧꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯏꯁꯩ ꯁꯟꯇꯣꯛꯑꯒ ꯏꯁꯩ ꯍꯨꯔꯥꯜꯂꯒ ꯃꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯈꯟꯕꯤꯗꯅꯕ ꯅꯣꯡꯆꯔꯤ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯛ ꯇꯨꯔꯁ ꯑꯦꯟ ꯇ꯭ꯔꯥꯚꯦꯜꯁ ꯑꯅꯤꯅ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯑꯣꯏꯅ ꯃꯟꯗꯂꯦꯗ ꯊꯤꯖꯤꯟꯕꯒꯤ ꯈꯣꯡꯆꯠ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯗ ꯃꯁꯤꯒꯤ ꯃꯦꯟꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯩꯗ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡ ꯃꯆꯥꯁꯤꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯉꯤ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯩꯈꯣꯁꯨ ꯍꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯑꯩꯈꯣꯏ ꯖꯒꯣꯏ ꯌꯦꯡꯍꯟꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤꯇꯩꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯃꯈꯣꯏꯅ ꯍꯩꯇꯅ ꯁꯥꯖꯕ ꯖꯒꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯗꯧꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯐꯤꯂꯝꯗꯤ ꯍꯩꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯅꯅꯕ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯗꯨꯕꯨ ꯂꯥꯟꯅ ꯁꯟꯇꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯟꯅ ꯀꯔꯤꯅꯣ ꯁꯨꯝꯕ ꯏꯁꯩ ꯑꯃ ꯁꯟꯇꯣꯔꯛꯏꯁꯤꯕꯨ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯟꯗꯂꯦꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯥꯕꯅꯤ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯌꯣꯛꯈꯠꯄꯤꯌꯨ ꯍꯥꯏꯗꯅ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯥꯛꯆꯔꯤꯕ ꯏꯄꯥꯛ ꯇꯨꯔꯁ ꯑꯦꯟ ꯇ꯭ꯔꯥꯚꯦꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯧꯔꯛꯆꯔꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯈꯥꯗ ꯏꯁꯩꯗꯨ ꯁꯝꯖꯤꯟꯖꯔꯒ ꯌꯦꯡꯍꯟꯖꯔꯒꯦ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯈꯨꯔꯨꯝꯖꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟꯗꯦ ꯍꯥꯏꯔꯤꯕ ꯍꯦꯛ ꯁꯤꯇꯤꯃꯛꯇꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯟꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯝꯗꯥꯏꯒꯤ ꯃꯣꯃꯣꯟ ꯇꯧꯔꯒ ꯂꯦꯞꯄꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯤꯟꯗꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯦꯛ ꯁꯤꯇꯤꯒꯤ ꯃꯛꯇꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯥꯟꯗꯣꯞ ꯑꯃꯗ ꯖꯒꯣꯏ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯟꯗꯂꯦꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯄꯨꯟꯅ ꯊꯣꯛꯂꯛꯑꯒ ꯃꯩꯇꯩ ꯂꯥꯛꯑꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯖꯒꯣꯏꯒꯤ ꯈꯨꯊꯦꯛ ꯑꯃ ꯎꯠꯀꯅꯤ ꯈꯟꯗꯅ ꯃꯟꯗꯂꯦꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯁꯦꯠꯂꯒ ꯖꯒꯣꯏ ꯁꯥꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄꯒꯤ ꯁꯦꯝ ꯁꯥꯕꯗꯨꯅꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯤ ꯍꯧꯖꯤꯛ ꯖꯒꯣꯏꯒꯤ ꯏꯁꯩ ꯊꯥꯔꯛꯀꯗꯧꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯟꯗꯂꯦꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤ
ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯍꯤꯡꯂꯤ ꯍꯥꯏꯕ ꯁꯣꯔꯒꯥꯟ ꯀꯌꯥ ꯂꯧꯃꯤꯟꯅꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯠꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯄꯨꯟꯕ ꯁꯣꯔꯒꯥꯟ ꯂꯧꯃꯤꯟꯅꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯎꯍꯟꯖꯔꯤꯕꯁꯤ ꯃꯟꯗꯂꯦꯗ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯤ ꯃꯩꯇꯩ ꯂꯩꯁꯥꯕꯤꯁꯤꯡ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ Okay, 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 okay. Nama itu loh yang mana nama itu ya? Salah.